Ahanbada maroiba pau Hauzik oiriba irang asigi matangda Prime Minister amadi Union Home Minister animakta paudamgani haina Communication and Rural Development ke Union Minister Dr. Pema Sani Chandrasekhar na phongdokre. Justice Nongmekakam Kotiswar Manipuri ahanba Supreme Court ki Judge oina Chief Justice of India D.Y. Chandrachud nang nase wasak lokre. Dana Manjuri University ke administrative staff lobge result lauthokre Khongjang Handoknaba Vice Chancellor in charge H. Gyan Prakashna appeal directly. Dana Manjuri University ke administrative staff lobge result lauthoklebasu appointment letter pidriba fawba Khongjang Handokhiroi haina Dana Manjuri University Students Union ke General Secretary Takhil Mayum Dizen na phongdorakle. State asida flood early warning system chahi ama ani asigi manungda thamnaba hotnari haina Water Resources Department ke Executive Engineer Watrami Marchang na phongdorakle. Amadi sitting mapan legitaba tara nithoi suba Manipur Legislative Assembly ke taruk suba session ga mari lingnaba provisional calendar ngase Manipur Legislative Assembly ke secretariat na thadurakre. Times of Manipur ge numidangi Manipuri pau meeting tabiriba pumnamakpu CHAPLINA MAISNAM na krumsari hauzik pau sadokna pisari hauzik lamdam asida thokliba irang asigi matangda mahakna haktheng narapasing Prime Minister Narendra Modi amadi Union Home Minister Amit Sahada paudamgani haina Communication and Rural Development ke Union Minister of State Dr. Pema Sani Chandrasekhar na phongdokre wafamasi Manipur State Rural Livelihood Mission ke makhada leiba Eta Women Multipurpose Cooperative Society Limited Khurai ke Mihut Singha mahaka unabagi thoram amada Union Minister Dr. Pema Sani Chandrasekhar na phongdokhibane Imphal East District ke Kangla Sangom Sang Community Hall da ngase pangthokiba thoram aduda Union Minister Dr. Pema Sani Chandrasekhar na hai hauzik lamdam asida thokliba irang asina maram oiraga miyamda achouba chaitheng ama pire irang asina maram oiraga relief camp sing da leiriba miyoi sing awaba kaya mayoknare mahak ke Manipur gi khongchet asida mahakna ngarang dike tongan ba relief camp sing da chatuna camp sing asida leiriba singa haktheng nana unare hauzik lamdam asida thokliba irang asi athuba matamda mahausa gi fibam da hanjillakna ba mahaki Manipur gi khongchet asida mahakna thengnarakpa sing adu Prime Minister amadi Union Home Minister da paudamgani irang asina lamdam asige sanmitlon maning halakpagi fibam amada lakpa ure sanmitlon ase amuk hanna fagat hannaba hotnabada self help group sing ge achouba thodang lei Laibag asigi tongan ba mafam sing da leiriba self help group khadade masagi pothok sing matik chana pothokna mapal lamda export toba fawba leire lamdam asigi self help group ase talent yamna lei haiba ase khangi makoina pothokli ba pothok sing atopa singa changdam nabada tade maramaduna self help group sing na pothok sing ningthina pothokna ba hotna se lenga ke maikai de gisu pangba yaba mateng pangna ba hotna re relief camp sing da leiriba masagi Sentok lambi laina ba poche kaya sem saduna puthokli ba ase thagat ngai ni haina mahak na makhata ke But due to unfortunate situations and the conflict that you guys have been seeing here, people are going through quite a bit of unrest here. I've been watching a lot of relief camps since yesterday and interacted with many people, and I see the pain from the government of India. We want to
I will convey whatever I have observed to the Amit Shah ji, Modi ji and all the people so that this conflict can be decreased quickly. Especially I know how much revenue of the state has decreased because of this conflict. And in these situations, people like you, self-help groups, becomes even more important. A lot of you have quite a bit of talent. When I went to different states, some of the SHG groups were quite successful. Thauram aduda ita Women Multipurpose Cooperative Society Limited na puthokpa potlam sing Union Minister Dr. Pemasani Chandrasekhar na hakting nana yengki ngasigi thauram aduda Imphal East District DC Daina Kumantem RD and PRG Under Secretary Sudip Datta Deputy Secretary Lanzoy Thodam amadi Peter Salam Chengbasing Su Sarugya K Manipuri Machada Ihan Hanbo Oina Handakta Supreme Court ke Judge Oina appoint Tokiba Justice Nomaikapam Koteswar Amade Justice R. Madhavan Ngase Wasak Lokre Ngase Yupung Tara Makai Taba Matamda Supreme Court Tapang Tokiba Wasak Lowi Thauram Aduda Justice Nomaikapam Koteswar Masung Justice R. Madhavan Anibu Chief Justice of India D.Y. Chandrachud na Supreme Court ke Judge Oina Wasak Lokre Thauram asigi singthaningai oiba masak ama hairagade Indiana ningkha tamba fanglaba matung chahi Humfutaragi matungda lemzaningai oiraba fam ase Manipur Singh marakta ahanba oina Justice Nomaikapam Koteswar na oiba ngamlakiba sini Ningsing bayabade Chief Justice of India D.Y. Chandrachud na Luchingba Court asige Collegium na Hokiba Tang Taramathoida Justice Nomaikapam Koteswar Masung Justice R. Madhavan Ge Maming Ase Supreme Court ke Judge Oinabagidamak Seniority Merit Amasung Judicial Integrity da Mityeng Thamlaga Recommend Tokibane Madugi Matung Hokiba Tang Taratarukta Central Government na Supreme Court ke Collegium na Tharakiba Recommendation Adu Ayap PK Justice Nomaikapam Koteswar Amasung Justice R. Madhavan Anina ngase Supreme Court ke Judge Oina Wasak Lokiba Asina Court Asigi Laifam Thokpa Judge ke Strength Kuntramari Suragane Supreme Court ke Judge Oiram Kiba Justice Aniruddha Bose Amasung A.S. Bopanan Chahi Asige April Amasung May Thada retired Tokraba Matung Court Asida Judge Anige Pham Hangduna Lakibane Justice Nomaikapam Koteswar na Supreme Court ke Judge Oina ngase Wasak Lokiba Asina Matam Sang na Court Asida Notice Reason Dege Myoy Amata Judge Oiba Ngamdana Lakiba Aduge Ahangba Mention Bangamkre Haide Justice Nomaikapam Koteswar Kumja Ing Lisingama Chamapan Humfugi March Amada Uripol Taurambam Lekai da Poke Mahakumja Ing Lisingama Chamapan Marifutarukta Bar Council of Delhi da Advocate Oina Enroll Toke Tungda Bar Council of Assam Nagaland Meghalaya Manipur Tripura Mizoram Arunachal Pradesh Amadi Sikkim da transfer Torake Justice Nomaikapam Koteswar Kumja Ing Lisingani Subna Nipange March Kontrama Guwahati High Court da Senior Advocate Oina designate Toke Mahakumja Ing Lisingani Subna Taramathogi October Taratareta Guwahati High Court ke Additional Judge Oina Wasak Loki Amade Kumja Ing Lisingani Subna Tarani Toige November Tareta Guwahati High Court ke Judge Oike Tungda Kumja Ing Lisingani Subna Tarahumdoige March Kunhumdoida High Court of Manipur ke Judge Oina appoint Torake High Court of Manipur ke Judge ke Thau Puramlaba Matung Kumja Ing Lisingani Subna Taranipan ke October Taramathoida Guwahati High Court da transfer Torakibane I, Nomaikapam Koteswar Singh, having been appointed a judge of the Supreme Court of India, having been appointed a judge of the Supreme Court of India, do solemnly affirm that I will bear true faith and allegiance to the Constitution of India as by law established, that I will bear true faith of India, that I will uphold the sovereignty and integrity of India, that I will do the best of my ability, knowledge and judgment, perform the duties of my office without fear or favor, affection or ill will, perform the duties of my office without fear or favor, affection or ill will, and that I will uphold the Constitution and the laws. And that I will uphold the Constitution and the laws.
Dhanamanjuri University के administrative staff लोग के result लाउथोख्रे खोंजंग हंदोकनबा vice chancellor in charge H ज्ञान प्रकाश ना अपील तवरक्ले Dhanamanjuri University के administrative staff लोग के result लाउथोकिबा अदो ngase famkiba University asige syndicate के mifamna loba warep amaki matung innane DM University के A block ta famkiba syndicate mifam ado loidaba matung result लाउथोक्ट्रिंगे मांगोइनना University asige vice chancellor in charge के थौपुरिबा H ज्ञान प्रकाश ना पाउमी सिंह दहाई University amagi Tabak Thoram Singh Pangtopada Warip Logadoriba se syndicate Natraga Senate na Oigane University asige Matotaba staff Lobige result Lautopa se DM University eke Matung ina Lengang na Ayaba Piraklaba Matung syndicate ke Ayaba Loraga result Lautokane Hoziki Oina University asige Matotaba teaching amasung non-teaching staff Lobige result Lautok naba Lengang na Ayaba Pide Madugi Matung ina syndicate ke Mifam ase Pangtopane Mifam Maduda teaching amasung non-teaching staff low nabagi advertise Tokiba posting Putoktuna Kanake Madu Pumna Kupna Yeng Labamatung Piandagi registrar Faubugi Takta Legadaba post singe result Lautopada Amata Oina Yanake Mahiri Singh na Changsiliba Kongjang Ase Handok Piro Hozikti teaching Amasung non-teaching staff Suna Leragane Mahiri Singh na Nungai Triba Pumna Mak Yang Silagane Piandagi Horaga Dealing Officer Computer Operator Exam Gi Controller Deputy Controller Assistant Controller Amade Registrar Fauba Suna Leragane Maramaduna Mahiri Singh Mahimasin Ningtina Tamba Hobiro Haina Prakasna Mahiri Singhi Pokning Chingsen K Paumi Singh na hangba wahang amagi paukum piraduna Gyan Prakasna High University asige regular vice chancellor hap nabagi damag matang tha August ki tang mapan fawbada application pisilak na ba khangan kre regular vice chancellor Khan nabagi Mathau Taba Search Committee Hosik Leire Committee asida Yaufam Tokpa Governor Amasong UGC ge nominee Singhe Mamingso Leibagaloinana Vice Chancellor ge post ki damag Thazilakpa application Sing Committee asina Yangshingane Madugi Matung Committee asina regular Vice Chancellor Khan nabagi dama Governor da recommend Togani Haina Gyan Prakasna Makatana Fundoke University amagi oitaragadi akoigi ngasagi decision making body se syndicate senate analai aduga akoigi ozeki result si DMU act ki matungina sarkar na ayaba pira matungda DMU act ki matungina syndicate ki ayaba lauraga haidokadauba sarkar na ayaba pira ga su loidaba sarkar na akoigi noigi non teaching post adiga teaching post mayam do haidok pai ayaba pirakre anu ayaba pirakuding matungi ngasi syndicate meeting tauraga syndicate ta akoina hana advertise taugiba dedi post mayam do sini haire adedi non teaching dana sini teaching dana sini haire adiga mayam mangdo unnaraga mayam loina yengminaraga akoigi kasagi parka haidok pasi ayaba pyramid ko adigi registrar gi ngasi non teaching post haidok pasi registrar su yawi adna registrar gi su adum haidorani aina haijening moi ga strike se tokpiro aduga like su phasna tominarasi ozagi su award player roi satri gi sorry teaching staff gi su award player roi moina hana yam nungai triba form fill up tawno hamda mi leite natra control kanogi exam haidok pada controller gi staff wat li kholi haibedo adu loina menzelani Amaromda ngasi athengbada DM University ke Vice Chancellor in charge H Gyan Prakash Samsung Registrar in charge Dr. L Nivedita na thopa notification amana University asige administrative staff lobugi result lauthokre notification asige matung ina University asige registrar ge post ki dama Dr. RK Jotin Khankre Dr. Thodam Pravana post asida waiting list ke candidate oina lady Controller of Examination ge posta Thongbam Janta Kumar, Deputy Registrar के पोस्टा Lashram Brozen aduga waiting list के candidate oina and Riti Kumar, Deputy Controller of Examination के पोस्टा Pauhulan Kipgen amasung Kangzam Victoria amade Deputy Finance Officer oina Pukrambam Arvinda Khanke Khallaba candidate Singh ase kumja English ani supna kun mathoida phamkiba University asige Department Selection Committee na recommend tawraba matungdane hairiba committee ase kumja English ani supna kun mathoige January thada phamkiba ani suba syndicate meeting da lokiba resolution number 1 amsong number 6 ke matung ina semkibane
ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯁꯁꯤꯡ ꯑꯁꯤꯗ ꯈꯜꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯂꯥꯛꯂꯤꯕ ꯇꯥꯡ 22ꯗꯒꯤ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ A ꯕ꯭ꯂꯣꯛꯇꯒꯤ ꯑꯣꯐꯔ ꯐꯣꯔꯝ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ Dhanamandjuri University के administrative staff लौबगे result लाउथोक्लबसु appointment letter पीड्रिबा फाउबा खोंजंग हंदोखिरोई हाइना Dhanamandjuri University Students Union के General Secretary Takhelmayum Dizena फोंदोरक्ले DM University के regular vice chancellor अमदि अतै मथौ ताबा administrative staff सिंह हापियु हाइदुना University असिगे माहिरि सिंहना था असिगे मापनदगे चथरकपा खुथांग चरा हेनबगी खोंजंग ngasisu thangmaiban lasing khongnangkhongda leiba ima panthoibi community hall da chathare खुथांग चरा हेनबगी ngasi tarani chanba numita khongjang aduga mari leinana DM University Students Union के General Secretary Takhelmayum Dizen hai Mahairi Singhi Tungidamak Khalaga Changsilakliba Khongjang ase lengakna ubiduna ngasi syndicate mefam ama pangthoktuna Mahairi Singna taliba demand singi matangda khana nainakiba ase thagatli Mahairi Singh apamba matung ina University asige registrar amade ate administration staff lobge result ngase lauthoknaba syndicate mepamna warip laurakpa ase nungaiba fawi adum oinamal administration staff singge appointment letter pidriba fawba Mahairi Singhna changsiliba khongjang ase handokloi haina mahakna makatana phongdokhe Khoina hanga sai tawje ise tang mapandagini adunga si tang try pan yaure ngasi phawda khoigi sarkar gi side gi haide authority side gi development haiba khoi ngasi gi limit ngasi date 18 ngasi khoi syndicate meeting phamdana khoi decision camera laudana khoina hawdai tanjara lakliba khoigi demand haidi full time regular VC chancellor VC registrar amadi masi gi mai leina ba staff sing administrative function da darkar staff sing do ngasi gi nungda wairam haiba tare adum kan haidokne paudi maina lakpi adu khogi hana makuktegi hawdagi thamjigi ba laijigi ba khogi stand appointment da khutta phangdaba khogi halloi haba stand adum laijari ngasi VC gidi haidi mai due course of time da lakan haidi magi VC gidi advertisement tawgi busu kuidre aduna mai matam khara changini adubo akhoi atopa haitare registrar controller amadi masigi mai leina ba administrative staff singje asi je ngasi order mak appoint to bi batara khoi matam khara relax to bugi mai na di laijai akhoi VC can have to power maina laijai appointment odo ngasi thok trata da akhoi khongjang sisu adum hena kanjalak pana hena lay haidi khoina mamang da jo hanjan jan hai krabni na khoi khutta appointment order phangwa khoi sunyap lepkiro State asida flood early warning system chahi ama ani asigi manungda thamna ba hotnari haina Water Resources Department ge Executive Engineer Watrame Marsangna phongdorakle wafum ase ngasi lamphal patalaiba State Water Informatics Center sweke training holder flood forecasting and mitigation in Manipur haiba hiramda ngase ge horaga numit nini chathagadaba workshop cum training program hodopagi thoramda mahakna phongdokibane Water Resources Department के State Project Monitoring Unit SPMU National Hydrology Project NHP amade National Institute of Technology NIT Manipur Flews Manipur Project Team Department of Civil Engineering na punna sinduna pangtokpa workshop aduga mari lengna Flews Manipur ke Nodal Officer su oriba Water Resource Department ke Division ani ke Executive Engineer Watrame Marchang Hai NIT Manipur ga khutsam naraga Water Resource Department na National Hydrology Project NHP haiba project ama paikhatle project asigi makada flood early warning system Flews project ase paikhatmene Hauzik project asige data sing khomgat bahore marak asida state asige maru oiba turel sing da automatic water level recorder machine sing kenduna turel gi imagi data sing loduna study tawba hore amaromda State Water Resource Information System haiba portal amaso semgat naba thorang tawre portal asigi khuthangda miyamda flood ke warning alert sing pigane system ase thabakta onthoraklabadi ising ichau thoktringai mamangda miyamna mangjong nana jackson thorang lokhatpada achouba ngaklo ama oiragani hainasu mahakna makha takhe automatic water level recorder hai na koi install to haure koi river sida as a pilot study oina haibadi fully functional makti oidri but project lakhini lakpasida koi along the
cross of the river da ikoi dugum instrument install toraga water level kyamuk kakat khre and then sumuk nong chubasi sumuk oirabadi sumuk kano ising chawgani ado chawraga na kyamuk effect tawgani haibase ikoi kan hotnari ado sigi manung sida ikoi na portal phajaba ma portal ma semgat ke tawri state water resource information system haina masigi system sina tawge tawba maram sina di ikoi na data install to kiba instrument mayam dagi level lakpa mayam si ikoi na public alert pigani and then we'll be linking with DIT koi ga link tawgani aduga ikoi na adug water level to information to sandokpa matam da particularly DIT da ngatang chatloi but public end users haibatare for a particular section amadagi section amadu da ikoi na water level smuk yore ising smuk chawga dawre haibasi alert oina mogi phone da ting 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 haina mayam thokrakani adugi system dune ikoi hoji state water resource information system haina semgat ka dawri basi Thauram aduga mari lainana Flues Manipur project lead su oiriba NIT Manipur ge associate professor Ngangbam Romezin Hai flood early warning system Flues Manipur Haiba project ase yamna scientific oiba top project amane early warning system asida tongan ba model sing yauri system ase leiragade ising ichau thorak tringai mamangda miyamna mangjong nana cheksin thaurang lokat pada khudong chaba kaya pigane project ase state ase ge oina mamang chahi ge April dage haurakibane project ase mathang chahi kumja English ngani sopna kun manga fawbugi manungda loishinaba pandam thamli haina mahakna makata ke flood early warning system sigi kana bamna akhoi ising chawgada ba no kana tagada ba suma lakada se akhoi na pung nifu nipan natra khumdrai thoi hadi nomini ni natra nomi thumi mang na khangmanga babni na akhoi na masi akhoi na chapchana khangba se akhoi 100% haibadi ngamjade adu bu kaino da masi 95% 90% gi changda dum chummi aduga masi aduga atopa singna akhoi gi hojigi akhoi na mamang da khabada ka thengnabi duna tureni laimai yang hairpani na akhoi da pungani hum da gi haina akhoi da lead time phangdi action akhoi gi reaction time phangdabni na akhoi da government authority to see ababa moy adu chakai akhoi na nomini ni natra humni mama khangmam targadi akhoi da mobilization gum bataupa di planning to da so akhoi da matam do phangmani na maduna kana ga khanse aduna masi project se amaro ba project ni akhoi chumna gi research awda banati masi capacity building aduga ground da lagida ba akhoi gi relief disaster management gi NGO sing adagi mani ba village block level da ba akhoi village authority lai sing ba adagi panchayat level da ba si loina mak moina implement to bi da boni akhoi di technical akhoi na knowledge akhoi na idea share to akhoi na warning ji pi gani authority sing da DC district message sing da aduga makhoi na mu disseminate tawraga makha taba level da si tawda si tawda moina planning amu thadok ka dobani maina masi project se lega di akhoi ismaina na pang mang tai ba property da mang tak ba sen hundok na lambi kai ba thok kai ba sing si khara mai di phagatra na khanje Ngasidagi hauriba workshop cum training program aduda Indian Meteorological Department IMD ge Regional Meteorological Center ge head KN Mohan Center asigi scientist Sunit Das Northeastern Space Application Center NESA ke scientist Dr. Arup Borgahan NIT Manipur ge Department of Civil Engineering ge Associate Professor NG Romesi District Relief Officer Akoizam Ranjit Kumar Amade Manipur Remote Sensing Applications Center Marse ke scientist singna resource person oina sarup yari ngasigi workshop haudokpagi thoramadda Water Resources Department ke Chief Engineer Remmai LMai NIT Manipur ge Director Professor Somaya Zulu Marse ke Director O Nodia Chan Amade NIT ge Registrar Professor ke H Tombana President Member Singh oina sarup yakhe Sitting Mapan Legadaba Taranithoi Suba Manipur Legislative Assembly ge Taruk Suba Session ga Mari Lainaba Provisional Calendar Ngase Manipur Legislative Assembly ge Secretary na Thadorakre Hiramasigi Matangda Manipur Legislative Assembly ge Secretary ke Magazine na Kudek Piraga Thadorokpa Cheryl Amagi Matung Inna Lakliba Tang Kuntra Mathoi dage Matang Tha August ke Tang Taranithoi Fauba Famgadoriba Manipur Legislative Assembly ge Taruk Suba Session Asida Punna Sitting Mapan Legane Session Asigi Ahoban
numita Business Advisory Committee ki report puthokpaga loinana Demand for Access Grants 2018-2019 Budget Estimates 2024-2025 puthokani loinana ate atopa business sing Karasu Hairiba Numit Asida Kananinagani. Session Asigi Matung Tarapa Numit Singda, Putokadaba Business Sing the introduction of the Manipur Appropriation Number 3 Amasung Number 4 Bill 2024, consideration and passing of the Manipur Appropriation Number 3 Amasung Number 4 Bill 2024, discussion and voting on vote on accounts 2024, discussion and Voting Demands for Grants 2024-2025 K Makada State Legislature Council of Ministers Secretariat Yauna Tongan ba Department Singge Matangda Kanagani Haide. Governor Anusuya Uike na chair Lauraga Jawaharlal Nehru Manipur Dance Academy JNMDA Advisory Committee ge meeting ngase Raj Bhavan da pangthokre meeting aduda JNMDA ge Advisory Committee ge members su oriba Academy asige Director P Bilas amade Sangit Natak Academy New Delhi ge Secretary Raju Das na chingba miyoi kaya na sarugya khe meeting aduda tongan ba agenda kaya puthokuna Kanaraba matung makataba tabag tauram sing pangthoknaba recommend tawke meeting aduga mari lainana Governor Anusuya Uike na hai Manipur ge culture yokat na ba masung hena chaukat na bagi pandamda JNMDA na achoba thodang lauraga lakle state asige inakulaba culture ge masak sing India amade malim ge tongan ba lebak sing da utna ba hotnagadabane masina Manipur ge mamalyam laba cultural heritage sing Malem Gimyam da Mayek sing na Kanghanba Ngamgane, Loinana, Irang Asina Madam Oidaga, relief camp sing da Changsafam Loriba in Med Sengi Pukning Wakal Nungainaba, cultural program na Chingba Kaya Academy Asina Pangtok Labade, Afaba Kungtang Oigani Haina Governor Anusuya Uike na Makatana Fongdoke, meeting aduda JNMDA ge Laikidraba Guru Amade Administrative Officer Sengi Mafamda, Minute Amatumina Leptana Awaba Fongdoke, Loinana, Academy Asige Hanigi Director L. Joy Chandrapu, JNMDA Ngapigani, JNMDA ge Vice Chairman Oina, Kanmada Amato Oina Yanake, Masidasan Natana, JNMDA ge Academic Amasung, Production Unit Subcommittee Amasem Badaso Ayaba PK, meeting aduda Academy Asige, Matol Ohum Longba Building Ama Semgat Sagat Pige Matang Dasu Kanake. Manipur da thengna ki ba ising ichaw aduna maram oiraga Manipuri poni sing so relief camp ta leibaga pangka koide hiramasi da lengak na meeting changbiu haina Manipuri poni and pony players welfare organization MPNPPWA na lengak ki pukning chingsilakle ngasi Imphal ge hapta kangzaibung da pangthokpa paw gi mifam amada association asige general secretary Chongtham Azit na hai lamdamasi da thengna ki ba ising ichaw aduna maram oiraga Manipur poni sing sajik chafam leitabna awaba mayok naramba adu lengak na ayab pibadege hapta kangzaibungda thadoktuna thamhaliba asigi damak lengak pu thagatle mafam asida sagol chani rom thadoktuna thamlambane adubo sajik marang kairak tabana maram oiraga sagol mapu singna masa masagi sagol khara punaki badege sagol chamatara rom tangaide mafam asida sajik marang kaina leiraktaba asina Sagol Mapu Amade Association ge members singna Tobul-dagi sajik leiraga pizare sajik lot ama longnaba hotnabada Sagol Mapu amana lupa chama khaigat naduna chayol amada sajik lot ani tharaga pizare sel thumge fibam phatabana Sagol Mapu singna sel puthokpa ngamdabage fibam amada lakle Kudong chadaba sing ase kokhanaba mari lenaba department na mateng pangbiyo amade sagol sing ase kanbiyo amaromda sagol sing ase makatana asigumba kudong chadaba mayok nadanaba Imphal East, Imphal West, Bishnupur, Thoubal amade Kakching district ta permanent oiba sagol thadokpham semgatbiyo hainasu mahakna makatana fongdoke Koigi sagol sajik lektabana akoigi poni ownersing sina koigi lupa chama par head sagol amamda haganaraga koi sajik asi koi thaksabani nomagi choi punta tara kung thaksabani adubu asida akoigi poni owner da akoigi puthokpa ngamdaba effort ngamdaba pachama se adana awaba oibanina koina sarkar gi maikaida magi akoigi bibak
ꯑꯩꯈꯣꯏ ꯁꯒꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯕꯤꯚꯥꯒꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯑꯁꯤꯕꯨ ꯊꯥꯛꯄꯤꯕꯗ ꯃꯆꯤꯟꯖꯥꯛ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯁꯤ ꯊꯣꯛꯆꯕꯅꯤ Federal Students Organization Kanglaipak Fesokna Lamdamasige Mahailoisang Singda Kanglun Kaina Lengaki Thabak Ani Tauramba Sing Tigatuna Kanglun Chumna Thamnaba Changsilaki Bakongjangi Saruk Ama Oinanga Sisu TS Paul Manipur Women's College Ke Oja Amasu Thabak Ani Tauramba Tengnare Haide Hiramasiga Mari Lenana Fesokna Thadorakpa Cherol Amana Hai TS Paul Manipur Women's College added the Department of Physics the Assistant Professor Oina Thoburiba Miyoi Ama Senapati District Ke Maramda Leba Don Bosco College added Autonomous Tasu Department of Physics the Assistant Professor Oina Oja Oiramba Fesokna Tengnare Hiram Asigi Matangda Fesokna TS Paul Manipur Women's College Ke Principal Amasung Governing body da hairaga thabak ani tauba oja yaurabade masana yana ngalingai da toknaba khanghanbiyu haiba wafam thambadage masana resignation letter preselamba so yauramle Kanglongi wangwada lenga ke mahailoisang singda thabak ani tauriba sing asigi matangda Manipur lenga na hakthengna yengsenbiyu loinana fesokna Tigalakringaida Tabak Ani Tauriba Myoy Sing Tabak Ama Toklaga Ama Khaktamak Taubiyu Karigumba Wafamase Tawoi Duna Adumak Tabak Ani Tauramba Tengnarabade Maduda Thorakpa Afafatigi Tekchak Pumba Masa Masana Puzagadabani Hainaso Fesokna Thadrokpa Cherol Asina Kangalakle Paugi Marakta na temba break ama lomina say Admission for 2024 World-Class Heart Institute accredited by National Board of Examinations in Medical Sciences under the Ministry of Health and Family Welfare, Government of India for doctorate training, DRNB in cardiology, approved by UGC for BSc in cardiovascular technology training, enabling candidates to practice echocardiography, cath lab technology in interventional cardiology, supporting cardiologists with Holter recording and computer analysis, treadmill test TMT, electrocardiogram, etc. Job title, cardiovascular technologies. The following training courses are also available: Diploma in Medical Laboratory Technology for 2 years, Diploma in Radiology Imaging Technology for 2 years, Diploma in Dialysis Technology for 2 years. For further details, please contact 600-975-2429 Academic Department, Sky Hospital, Rims Road, Impal Way. Times of Manipurtom TVG News Anchor khara lauzagani thawai yawba singna thasigi kunfawbugi manungda isa-isagi resume Tom TVG office ta thajin birau experience lairaba anchor singdana henna kudong chaba pizagani akupa marol kawasam laikai da laiba Tom TVG office dage khangbiba yagani Break ki matungda myambo amuka hana tarang nokchari makataba pau sing pizari haujikta fangba pau magi matung inna Danamanjuri University ke administrative staff lobge result lauthorakpadage Danamanjuri University Students Union na thasigi mapandage chatharakiba khuthang chara henbagi khongjang matam kharagi oina handokre haide Heart Hoba Tha Mapan Khaktama Ngairiba Angang Ama Sky Hospital da Tha Sigi Tareta Mai Pakna Operation Pangthokre Haide Sky Hospital and Research Center Private Limited ke Publicity Officer Besesori na Thadorakpa Cherol Amana Hai Dr. Singhi Pautak Matung Inna Angang Ase Cat Laptop PDA Device Closer Pangthok Naba Guwahati da Pururabane Adubo Fagatpa ngamdana leirakkhibane adum oinamal Sky Hospital da operation ase maipakna pangthokpa ngamduna ngarang masagi yumdahan khre maipakna operate tawba ngamkhiba asiga mari leinana Sky Hospital gi chairman amasung chief cardiologist Dr. Syam Kishore Larik Yengbam Nahai Thamapan Khaktama Ngairiba Angang ase hospital asida operation tawduna mahaki thawai kanba ngamkhiba ase nungaiba poe Manipur gi miyam nasu lamdam asida leiriba awangba thake life saving machine infrastructure amade experience leiraba manpower sing asige matangda khangjin biduna heart kamari leinaba laina singge oinade mapal Manipur da chatlubage mathau tadre haina phongdoki hainasu cherol asina makatari
BSF के 131G Company Kaching District Police Commando amade Wangu Police Station के अपुनबा team amana ngase Wangu Police Station के manung chana leiba Kongyam Hairikok Thongda Thibo Humbagi Thabak Chathabada Masing Yamlaba Khusu Kulai Kya Fagat Pangam Kre Haina Police ki Fangba Pau Aman Haire Combined Security Force ke team na Fagat Laba Kulai Sing Adude Magazine Yauba Carbine Machine Gun Ama 9mm ke Kapayariba Noming Maru Taru Air Pistol Ane High Explosive 36 Granite Mapan Detonator Mari para 2-inch Mortar Cell Ama High Explosive 2-inch Cell Bomb Ama Country Med Cell Ama 7.62mm Noming Maruge Toknik Nifunipan Stun Cell Tarahundoi Care Smoke Cell Taru Stringer Cartridge Manga Anti-Riot Double Blast Ahum 12-bore cartridge ane insas light machine gun ge magazine ama battery yang na baofeng set ane bulletproof vest ahum camouflage half shirt ama camouflage full sleeve shirt ama leather boots jura ama 303 rifle marugi tokning kunmari AK rifle marugi tokning taranithoi LNK ama smoke bomb taruk angoba machuge top Myanmar super quality bag ama amade chini angoba bag ama gani haide Fagat laba potlam sing adu makataba logi oiba thabak sing paikatnaba Wangu Police Station da sinakre hainaso power sina makatari Puba thangba ngamloidaba sel gi demand tobiganu amade mahai masinga mari leinaba lamda makhal amatagi ayet apan pibigano haina Kaching Khunau College ke teaching amade non teaching staff sing na wakat mi from kre Kaching Khunau College Employees Welfare Association na sindana umatal da laiba college asigi geta from kiba wakat mi from maduda saruk yakiba association asigi secretary Dr. Longjam Ibochobin hai college asida tongan ba lub kayana puba thangba ngamloidaba demand sing tawrakpana maram oiraga oja sing wakhal charang nare masina maram oiraga mahairoi sing da Tina Larik Tambiba Ngamlak Tray, Principal Amadi non-teaching staff sing Masagi Matau Ningtina Tobang Ngamlak Tabamadamna, academic atmosphere that Chang na Akaiba Pire, Fibam Asidage, Kangba Ngamlak Taduna Wakat Mifam Ase Chatabane, College Asigi teaching Amade non-teaching staff sing na Angamba Mating Pibada, Akaiba Karisulekte, Hanadagisu relief camp ta Jangzafam Loriba in Met Amade, Tongan ba Lup sing da Angamba Mating Pangduna Laklibane, Makata Nasu Pangkigane, Adubu, Puba Thangba Ngamloidaba demandi Tobigano Haina, Mahakna Makatana Apple Toke. Free and fairly Matau Suzagadova, Adu Mumma, Sintunga Maktaba, Academy and Oscar, the Sumasina, don't want Makairapa. Aduna Maramurga, I gave Kang Maktaba, Putang Maktaba Malay, but again, I coined Madu Tenzadana, Yaragadi, I coined Masigumba, academic Jonji the D, Masigumba unwanted, Weba, and variable Weba, about demand, say, a quite Tobigano. Donation की दमक तदिया कोई मतलब लेवल की बिता कोई अंगम बखर मतिंग पांगजबा donation की दमक तदिया कोई welcome तौजबनी Puba thangba ngamloidaba sel gi demand gi mayok tanga se LPG dealer sing na kai sampat leng majam lekai community hall da wakat mi fam chatakre LPG dealer sing na tengnari ba khudong chadaba sing asige yengbiraga mari leinaba sing na khongpam handok piu haina apil tawrakle ngasi chathaki ba wakat mi fam aduda saruk yakiba LPG dealer okram budin hai Jiribam da hozik oriba law and order ke fibam asina maram oiraga Imphal Jiribam National Highway asida LPG puthok pusin tawbada LPG bullet tanker singna haukiba April thadage chatliba tha asi fauba booking overlap tawduna LPG consumer singda gas fanghanba ngamdana leiri oiriba fibam asida amuk LPG dealer singda puba thangba ngamloidaba demand kaya tawshinba amade LPG cylinder fauba PU haina demand tawshilakba asina maram oiraga dealer sing mathau pangthokpa ngamdabage fibam dalakle LPG haibase booking tawrakpa masingi matung inna CAF and PD amade IOC na pirakpa permit ke matung inna sekmai da leiba bottling plant na distributor singda yanthorakpane Masida Pidaba Yade Haiduna Nam Haduna Chatharakpa se dealer singda Yamna Kudong Chadaba Kaya Mayukne Maram Aduna dealer Amade Miyamna Hose Gas Fangdabagi Mayuk Nariba Kudong Chadaba Kaya Asige Yenglaga Kongfam Handopio Haina Mahakna Fongdoke Manipurda gas link na pusalakpa maram asina akoigi supply je semai bottling plant ge ekoi da phang ba je yamna
masing ji handar ko yam na name na phang bai tare auna koi customer jing ki service hana tawram baje tawrak bangam daba adagi customer jing na di home delivery service se lep khre gas electric na khanjaba adu ngasi koi na di supply ji lakramina koi na home delivery supply adagi public ta ama da customer da koi kamai to na ngoi na apam ba ji pi ba ngamak ta ba hai tare ko masi gi da ji jo koi ja wa bam ji woi ba ana customer jing na khallina black da sat khrabra natraga gas yen ba lakre kadai da sakram no highway gi wakhal lon je leiba ai khoina hongdok chaningi jina hojik se mapan de gi supply ji laktramnina ai khoi gi sengmai gi bottling plant de gi jo ai khoi da supply ji marang kaina pirak ta ba maramna ai khoina customer jing da jo marang kaina matam chana pi ba ngam jadre ba Lona Thinkraba Lalholup Sorepana Tha Sigi Tarada Thadurakiba Mayai Kaba Chinjak Lalonba Mio Yankagi list Aduda Yauriba Thobal Ningumbam Deki Ibom Jama Sung Thobal Mela Ground Deki Michael Atopaming Toyai Yarakpa Se Chamam Naba Pokle Haina Thobal Apun Balup Tal Nafungdurakli Ngasi Nungtil Thobal Achoba Multipurpose Community Hall the Pangthopa Paugimipam Amada Talgi Publicity and Information Secretary Sanjanbam Amarjit Nahai Mioi Aniasi Tal na konba mafumdagi oiramba amade media da hapakpada makhoigi yumnang apokpa apokpigi ming chahi amade laikai hapaktaba asina mioi ani ase thigatpada khangbangamtre hiramasigi matangda talna thigatlubada mela ground ge Michael Atopaming Toyai koba mioi amakhak phange talna thengnariba mioi ase Sorepana lauthokiba list ta yauriba mioi adu oiramnabadi yamna chauna asoiba ama soidana leigane mioi asidi angang oiringaidagi hauna miyamgi amadi tunggi mirol chaukhatnaba thorang kayada ngasi fawba hotnaduna lakpane mahak sai NRC gi assistant director oiduna lamdam asigi sanari kaya semgatba amadi international coach oiduna India amasung Manipur bo malemgi phampakta masak takiba mioi Michael Hosik Thobalgi local club Kuntra Mangana Punsilaga Semba Apex Body Talgi chief advisor Amade Thobal amasung Kaching district Apunba Lob Tagdalgi advisor Oina Miyamgi Thogai Kayada Lamjing Lamtakliba Kha Michael gi atangba social worker Amane Talgi jurisdiction da anti-social oiba thabak tawba mioi sing leirabadi media da phongdok tringai mamangda achum aran kupna nainamina se Michael amadi ibomcha ania se Sorepana miyam khangna sengdok piu karigumba makhoigi marakta anti-social oiba thabak tawramlabadi talna makhoibu kankhatuna thamloi hainasu mahakna makhatana phongdokhe Sorepana Miu Yankagi drug smuggler ni haina mari lena phongdokpa aduda Thobal Ningumbamdagi Mr. Bomsa amadi Thobal Mela Grounddagi Mr. Michael Elias Toyai gi ming hapsalakpa asina Thobal gi miyamda achauba confusion amadi leire maramdi makhoi ani asi Thobal apunba lumna konba jaga dadi jaga gi mafam gi mioi singdi oiraga makhoi sing asigi mioi sing asigi akupa detail haibadi makhoi gi yumnak sagai mama mapa gi maming matha haibasing asi amata hapiraktabana maram oiraga akoi Thobal apunba lupna mioi sing asi thidokpa matamda akoida achauba mayoknaba awaba mayoknaba leire Yum Saba Ngamzadaba Imung Singda Lengakna Yum Sabibagi Saruk Amu Oina Moirang Assembly Constituency Gi Manung Channa Hanba Festa Yum Tarahundoi Sabagi Manungda Yum Taruk Loiduna Ngasi ACS Gi MLA Thongam Santina Sangaduna Yumbu Singda Sinakre Yumpham Leiraga Yum Saba Ngamdaba Imung Kunge Yum Sanaba Chahi Asigi February Thada Thamkiba Pandam Adugi Makhada MLA Local Area Development Fund Gi Ahanba Phase Gi Oina Yum Sing Ase Lupa Lakh Ani Changna Saba Hukibane Ngasi Nongna Saba Yum Taruk Sangaba Aduga Mari Leinana MLA Thongam Santina Hai Irang Mayuk Naringai Cherak Asida Nonglei Nushitna Sothana Leiba Imung Singda Achoba Safu Mapiri Chief Minister Gi Asanba Mityeng Gi Makhada Sotharaba Imung Singge Yum Sanaba Thaurang Ase Loba Horak Kibane Housing for All Scheme Gi Manung Chana Moirang AC Gi Oinasu Imung Chatret Henbada Ahanba Phase Gi Oina Yumbu Gi Account da Sell Changba Hongnakre Hainasu Mahakna Makatana Phongdokhe
Hajay koi na sajen we yum si kamaina selection toge de bayam lang biraga di khunduda lekai duna election mi committee adu khundale ba para member yauraga ba koi na selection to hunmani khunduda adu boina tori ba mi do moi myam na di comment tor pa mi do aina ai sector gi mi thara ga loin mo san jawli adu ngasi bauda koi na ju thoi ba yum traum do sida imung du de koi de UP ma gi ma logde haijari sini mathang de sagado myam du su asigi moi bauda Adi so phase da di koi L set to loi sarani aduna punamak se ibu thangida aigonda adi mailang kendi praja punung thongna apira gadi ai hena ma pung phawa miyaw gi seba to bungam mai do ai so idano oi jagadi habigi ai wakhalon so igole thamjari hasi ahamba da koi la yum mama da istime ko se first phase gi di 2 lakhs ta base to sa gi bade ladi sub dai di 2.5 lakh do second phase dai di koi anova yum mama uba tongalba design da bu phang ai da ji khangja bau da dia koi honorable chief minister gi asan mi bisal la gi makha da thamakki ba magi wakhal lon do pangthok pu se ina han bo ero da in khanjai manipur da di du adu makte subject to correction ai bang na di khangde ina khangja ba knowledge do de anwai le je na ai thamje Lona Thinkraba Lalholub Socialist Revolutionary Party Sorepa Kanglaipa ke Pathau Sarungbam Milan Atopameng Thaubana Manung Matam Chadana Lekidabada Lalholub Asina Awaba Fundurakle Sorepa ge Publicity and Organization Secretary MC Yaifavina Thadurapa Awaba Fundokpage Cherul Amanahai Laikidraba Sarungbam Milan Yaripog Yambem Maka Lekaidege Laikidraba Sarungbam Nongyai Maitei Amsung Ibeton Leima Anige Machan Nipange Manungda Mari Subane Mahak Masagi Anaba Amana Madam Oiraga Laikidamane Laikidraba Milan Lubke Chatna Kanglon Ngakna Achumba Tabak Kaya Toduna Lake Mahak Laikidaba Sina Lub Asige Menkatpa Ngamlaruidaba Achauba Awatba Ama Oihoragane Pathawasina Lekidabada Sorepana Tamoi Sokna Awaba Fungdok Pagaluinana Yawolgi Ikai Kumnabo Utle Lekidrabagi Imung Manuna Tengna Huriba Awabad Su Lup Asina Sarukyari Haina Cherol Asina Makatana Fungdorakle Maitei Pangal Singhi Chaukat Taurang Amade Manipur Chaukat Hanbada Maru Oiba Meeting Thamduna Maitei Pangal CSO Kuntrani Thoina Punsilaga Semba United Maitei Pangal Committee UMPC Manipur gi Kumja Inglisingani Supna Kunmari dage Inglisingani Supna Kuntaruk Faubagi Thau Pugata Baseng Wasak Lobi Thoram Pangthokre Manipur Press Club ki Loktak Hall da Pangthokiba Wasak Lobi Thoram Aduda Apex Body SCG Nona President Oina Thau Pugadaba Maulana Muhayyuddin Yauna Punna Thomi Kuntaruk Wasak Loke Jama Masjid ke Pes Imam Kwari Kwayamuddin UMPC ke President Maulana Muhayyuddin UMPC ke Senior Consultant Islam Makakcha UMPC ke Advisor Dr. Budharuddin Amade Hasimuddin Moinamna Athoiba Mithunglen Singh Oina Saruk Yaduna Pangthokiba Thoramaduda Committee SG General Secretary Rais Ahmed Tampak Nahai Manipurda Yelhomi Ama Oina Kundariba Maitei Pangal Singh Oiba Apunba Apex Body Ama Semnabagi Pandamda Maitei Pangal Singh Leiriba Saknai Raba Myoy Singha Khanaraba Matungda UMPC ase Linkatuna Thau Pugadaba Singh ngase Ahanbo Oina Wasak Lobani UMPC na Mapung Oina Hosek Manipur gi Oiriba Tangdu Leita daba Fima Masida Maitei Pangal Singh na Nakal Anige Sangdai Naba Amade Tangdu Leita ba Hanjinaba Hotnaba Assam Tripura Bangladesh Amade Myanmar Chaithoktuna Khunda Kraba Maitei Pangal Singh gi Awat Apata Naba Miyamgi Yetnaba Oiriba Drugs ke Mayokta Akanba Khongjang Changsinba Amade Malemda Leiriba Tongan ba Organization Singa Khutsam Naduna Maitei Pangal Khakta Natana Manipur Apunba Oina Chaukhatnaba Thabak Thoram Singh Kumang Chaukshin Bana UMPC ge Ahanba Thabak Thoram Singh Oigani Haike Aikoigi Nishagi Oiba Tongan by Koigi Masigi issue se koi focus tau jagani maruaina eradication of anti social elements hai jabatare koi londa da masigi se koi focus tau jagani loina ngasi maksui koi sahi amagi mamang dagi ngasi phawai koi tauduna lakchari makha tanasu masigi se koi yamna grassroots level da masigi chapchaba pithribi na chatna khraba drug shi kamaina thingadage haiba
amadi pithribi na yanaraba adugumba issue sing asi madugo ki khongchat to dai koi changsilaga khongjang changsin jagani awareness pi gani tongan tongan ba lam sing dai koi mangjin thagani masita nate manipur gi pangal sing gi chai thoktra lai khraba chahi taret khuntak pon maram moira kanda tongan tongan ba countries sing like Myanmar Bangladesh amadi India gi mafam sing Tripura Assam sing da chai thoktna lai khraba manipur gi mitai pangal sing gi diaspora sing punsin na ba koi hona jagani loina na academic discourse, seminars, workshops, amadi pangal singi research ki team unit ama research organization ama thamaga aikoi na lamdam sigi setmit loan lamdam sigi law making bodies lamdam sigi tongan ba hiram sing da intervention tawraga aikoi gi yamna wang ba thaki capacity building gi participation tawjagani Naharolgi Thodang Pauchegi editor Khoirom Loya Lakpagi Yumda Sakangdaba Singna Nomai Kapshilambagi Thawung Adu Kontha Khamam Students Union Club na Akanbamongda condemned directly Club Asigi General Secretary na Thaduropa Cherol Amana Hai Asigumba Thawung Ase Matungda Amukhana Tawbiganu Hari Lamdamasida Hargi dealer Azen sub dealer Amade Lanai Oina Har Yoliba Singh na Lengak Nalepa Hargi Mamaldagi Hengatna Yonba Yaroi Haina Anoba Sanmitlonge Secretary General N Yaima Mitaina Kujepidona Thaduropa Cherol Amana Kangalakli Cherol Asina Hai Har Yonbaki Tabak Tauriba Singh na Lengak Nalepa Mamal Lupa Chambri kun asidagi hengatana yunbiyu tongan ba miyoy kaya na hargi mamal ase lupa chamnga kun dagi chatret yangkay fawba yun bana lomi singda chang na kunong chadaba mayok na re maramaduna hargi mamal maram chadana hengatlaga yunbigano mari lainaba department so miyamda har marangkay na amade matam chana panghanduna miyamgi awaba kokhan biyu hay na so cherol asina makatari Wushu Association of India ge meeting Makada Tamil Nadu ge Coimbatore da tha sige kuntarutege kuntramathoi fawba pangthokadaba kunhundoi soba Junior National Wushu Championship ta saruk yagadaba Manipur team ge sanaroi taranipan ge manungda Bishnupur district ge tara yaure Bishnupur district ge khalaklaba sanaroi tara ase pukning thogatpagi thoram ama Wushu Academy khapotsangvam ge arena event tho Nongare Mage Laibungda Pangtokre, Tauramaduga Mari Lendana, Bishnupur District Wushu Association ge Vice President Y. Ramanandana Hai, Manipurda Wushu Masana Ase, Chaukatna Bahotnabada State Lengakna Ahenba Miting Changhaninge, Bishnupur District State Coach Moirang Tem Ronel na Wushu Masana da Lauriba, Taudang Amade Bishnupur District Oina State ki Tem Sembada, Player Tara Nipan ge Manungda Tara Yauba Ngamlakpa Haibase, Mahakna Katokpa Amagaloina na Hot Nakiba Adugi Mahini Haike, Bishnupur District Wushu Association ge Chief Coach Dr. Norendro Tokchom Nahai, Wushu Sanaroi Ayamba, Lairaba Imungdagi Oibana State Asige Wangmada Sanaba Chatlakpa Matamda Senthungge Awaba Kaya Mayoknei Masida State Lengakna Ahenba Meeting Changduna Mating Pangbiyo Chiraba Tanja Sida Youth Affairs and Sports YAS Minister Govindas Konthosam Amasung Wushu Academy Ka Potsangbamge Kangambam Fajato na Selgi Tengpang Pirakpa Si Hainingai Leitana Tagali Hainasu Mahakna Makatana Fundoki Ekoi association ani thoi basi thopi draga ekoi isa isa ki career si hajitang handopio maram de angang singda first priority chipiyo maram de laitaba ngang to oibanina adana aroi bada ekoi association che punjin biraga eki sarkar na yang kana bidu bonari hai pautai adugo athu bada losilaga matang lakadiba championship singida ekoi financial assistance singja pihin mega pa madu leye na yedu course mon thundu kari gomba association se Aigi Migi Naidana Aigi group na Magi group na Haibanatana Manipur Association Amatan Linkatpiu Aduga Sanariba Sanarusing Mana Pamba Pandam Nusakibada Association guide to Gadoni guide to Winaba Latraba Mama Palatraba Tang Hong Chai Bible Madudangi and Bigan Wina Pradamiam da Filter Jage Aroibada Maruiba Pau Amukhana Pisade.
Hauzik oiriba irang asigi matangda Prime Minister amadi Union Home Minister animakta paudambani haina Communication and Rural Development ke Union Minister Dr. Pemasani Chandrasekhar na phonukre. Justice Nomai Kapang Koteswar Manipur ki ahanba Supreme Court ki Judge oina Chief Justice of India D.Y. Chandrachud na ngasi wasat lokre. Dhanamandjari University के administrative staff लोगों के result लाउथुक्रे खोंजंग हंदोक नबा Vice Chancellor in charge H ज्ञान प्रकाश ना अपील तवरक्ले. Dhanamandjari University के administrative staff लोगों के result लाउथुक लबसो appointment letter पीजिबा फाउबा खोंजंग हंदोक की रेहाइना Dhanamandjari University Students Union के General Secretary Takhil Mayum Dizena Fondurakle. State asida flood early warning system chahi ama ani asige manungda thamna bahotnari haina Water Resources Department ke Executive Engineer Watrami Marsang na Fondurakle. Amadi sitting mapan legedaba taranithoi suba Manipur Legislative Assembly ki taruk suba session ga mari leinaba provisional calendar ngase Manipur Legislative Assembly ki secretary na thadurakre. Matang asida ngasigi oinadi Times of Manipur gi Manipuri Paulo Shinjare meeting tabiri papumna makpu CHAPLINA MAISNAM na amukana krumsari. Imphal